Good morning everyone. Welcome back to my another video. Mayam ngasigi video sidi kari matang dano haibada aikoigi situation thoiba sana leibak Manipur sida thoiba thodok kaya se ko uraga ko video se namaroi gi di khanbani ba ko ishana ngang thok pa se ngamdraba ko uraba video mayam kaya uraga isha se nungai tabam phawi bado do uba ko ado tumina leiba yaba matam di nate dana ko tumina leithoga akhoi lamna leiraga su aigi video gi matengna khatang akhangba alanba do achum thokiba oraga su ai khatang to su harau jagane ba ko hoi aina asiga lepaga video namagata support tawini aina tawba su yade ba ko adoga mayam da full narration ama chali ba se asiji ai chum tho haninge ba yamna ko haibadi moina tawraga khoida taina ba do haibadi ising haibado yengjari ne ba ko ado aigi taseng haragadi aishu Manipur da chatlurabani na ai friends aigi imanabi sing ai haji wangang bada ko kituk kirum tawse kay no khangbra ai hadi uraga video mayam sing uraga ai sama goosebump ore ba ko ai imanabi sing na bhai akoi Manipur se loi to tumdore har ko se tabada ko message mayam ama tore wait message mayam tawre imanabi sing duna bhai akhoi bu kan biba kana na kan bidoy noy asa ko ai phone se ju ya de ba nahandagi ko ngarang da sema hala message mayam sina ko bhai noy ka de lei noy kasar dagi kannaba mi ga lakpa ya ga dra sumaina ga hangak pa yare ba ko chumi ki haidi ai sama adogi situation da leragadi aikogi kasar ibung singsu yam saunare ba handaki matang se baba kai ka inaw nu pasing da thuiba moi sing se kamai da leramgani haibagi question amaju ikok se lae ba ko tumba ga se ko dum facebook si da dum yeng leirabani ka anouba mu kai tawbiraba anouba mu kai lanpham sillaba haina ko le aikogi meitei macha sing se mutraba yung sana leibak mutki bai se ko akoi kasar ri kai um lehoroi haiba meitei se mutharane haiba aduna tasengna haragadi aikogi kasarda leiriba ibung singsisu chattuna ko Manipur da chattuna awaba taraba matam asida aikoi amattani haibado uthaninge thoiba thodok watho kaya se ko saruk yamina haninge aigi video asida ko soi ki bangam ki bayaraga su mayamna chumthokpira u adoga haidi yummai chaktuna mutkraba kaya ama mangrena adoido haji ko kamaina kanghatkani haibagi wakhal asisu khanbam thoe adoga aikoina angamba mating su tawjarakani adoga kamaina mating tawgani haibagi wafam sisu khana nainadana aikogi kasar mi singna help ado tahaninge ba ko yamna ado haraga matang asida video solution jarge adoga mayam kaidi hani fajana leibiyo haraga matang asida video solution jarge ko Assamda mahi tamduna lariba Manipur gi ichil rao sing ko any problem oragadi amsu gi piriba number sing sida contact to wirak pa yagani